Patriot Day observation ase masi phawda 13 August haidana koi parlan daw laksebani like asida 23 May haibase masi yamna laibak thibani tongan ma lana lamjing wa yaba wafam kaya ama like asida yawo thengnaba ka loinana soiba aranma kaya na thalaba like ase kesena matam punamakta masi thingale National Council of Educational Research and Training NCERT na Manipur gi puwari bu mainland India da lan unrnaba lamdamasi gi puwari madi culture bu namthanrnaba honor I haiduna Mahairoi Lub Kanglaipak Students Association KSN Council asna puthok palairik Northeast India People History and Culture thingjin krai loinana asiguma Manipur gi puwari bu lan uhali lairiga sibu Panarnaba Manipur University na suggest torambagi maram athu matamda sengdorakadabne hana Mahairoi Lub asina akan wafam thamlakli KSN na thingjin krabat lairiga suda Manipur gi ning tambangak na British ka kumjalising machani pan Manipur taramathoi de songna kiba Anglo Manipuri war bu NCERT na rebellion ni haina palle madugi mathakta Birth Kendrajit amade Thangal General bu British na thauri yandura hat kibagi ning singduna pangthok leba Patriots Day bu me kulumdoi haina iri loinana Manipur bu Mahabharat ki mafam ohenduna Arjun ga mari lena wafam nachingba kya aranba puwari kya hapsile haina Mahairoi Lub asigi Secretary General Ais Bablu na phongdorakli loinana lairiga semak Manipur University na ve first semester gi Mahairoi singda panor na suggest toramba semak laibak thibane asugma lamdam asigi puwari bu yamna lan on kin na ba honor pas na maram oiraga lairiga sem matam pumbagi oina thingjille haina Bablu na phongdorakli Mahabharat ki wari ase masi nungai taba amadi khoi puwari ga mari sungai dama potse masi ma lai thawa British Kendrajit ki Patriot Day observation ase masi phawda 13 August haidana koi parlan daw laksebani like asida 23 May haibase masi yamna laibak thibani tongan ma lana lamjing wa yaba wafam kaya ama like asida yawo thengnaba ka loinana soiba aranma kaya na thalaba like ase kesena matam punamakta masi thingale thubada university na ju masi review tawbidakanda lamdam asigi koi akhang Ojasing Tana Bidakanda, Haiba, Toiba, Kolima Mayama, Masi, Shamdok Power, Masi like I say, Laiba, Mahiro Sinda, Pana, suggest over there, the Vidanaba, Nixingari.